Connect News Media Tabiriba Singutaram Okchari. Kuki-Singna Taliba, Tonganba Administration Natraga, Union Territory Dimangi Damak, Tougani haina langliba, Angakpa referendum da, Saruk Yananaba, Thadou Gimio Karada Pirakiba, Invitation Gi Paukum Oina, Thadou Inpi Manipurna, Pointere Jauba, Statement Amapiduna, Makhoigi Mayek Sengba Sten, Kangan Kre. Thadou Inpi Manipurna, Mahaki Community Gi Missing the Hairi, Manipurdagi Tonganba Administration Ama Pamlibra Natraga, Tokhai Tadaba Manipurda, Atopa Community Singa, Punna Labor Pambra Habasi, Kangmangam Nanaba, Kuki Bodina, Tougani haina lebliba referendum gi support Taudana Bahari. Thadou Inpi Manipurna statement da Makhoigi missing the request Touri Madudi, Makhoi, Darkar Laitaba, problem sing the gi, Masabu Kanjanaba Amadi, referendum the gi, Lamna Lainaba Kangali. Thadou Inpi Manipurna Hai, Bharat ki Constitution, Kanagumba Organization Natraga, Group Amabu, Bharat ki Sovereign Territory da, Parliament na authorized Taudriba, faoba, referendum Taunanaba permission pide. Indian Union gi Manungda, Tonganba Administration gi Oiro Natraga, Bharat tagi Tonganba Oirabasu, Asigumba authorized Taudaba Thaba asi illegal Amadi, unconstitutional Oi, Amadi Masigi legal stand laite. Hairiba Kuki-Zo Council KZ na sponsored Tougani Hairiba Kuki referendum asi attention singsinanaba political natraga media stand oina ui. Masigi legality natraga validity laite. Masida organizer amadi individual participants singi mayokta serious oiba legal action mayok narpe yai. Maramdi asigumba thaba asi mi sing natraga Indian government natraga court na anti-national natraga anti-India force singi foreign influence natraga unlawful oiba punishable offense oiba yai. Thadou Inpi Manipurna hai fact asi laina referendum tauba asi unconstitutional amadi illegal oibata natana masi oibe yai madudi khangdana natraga aranba paugi maramdagi process asi pangthok labadi community amadi public na makhoigi apam natraga taudaba yadabadagi process asi saruk yaba oibe yai. Thadou Inpi Manipurna mahaki statement da hai Bharat ki law ngakpa santi pamba citizen oina Thadou community ki top historical social amadi cultural identity bu yengduna aikhoi adugumba anti-national political movement natraga activity ga samnaba ngamloi amadi samnaroi masi aikhoi gi principle amadi aspiration gi mami tade maram asina kanagumba Thadou amatana Kuki referendum exercise asida yaori natraga campaign asigi damak personal information sing share tore dabani haiki Masida kanagumba Thadou singna advisory asing ngakpa ngamdrabadi aduga hairiba referendum asida yauram labadi Thadou Inpi Manipur masidagi thorakpa karigumba makhal amatagi result gi damak daita loroi masiga loinana Thadou Inpi Manipur amadi makhoigi leader singna hai Thadou tonganba tribe amani Kuki nate natraga Kuki singi makhada laite natraga Kuki singi saruk ama nate masi Kuki singdagi tonganba entity amani aduga Thadou Inpi na Manipur gi scheduled tribe list tagi any Kuki tribe pu lokthokna na demand torkli Thadou Inpi Manipur na masi sumaral siri madudi Kuki supremacist singna apikpa masagi identity lejaba tribe singbu makhoi ga loinana punsin na dhamki piri tha sigi horakpada Thadou Inpi Manipur amadi Maitei community gi civil society group Maitei alliance na wari sanaki amadi joint statement ama thadoki masida haiki meeting asina Manipur ki cultural fabric amabu mayon piriba tongan ba community singi marakta peace amadi harmony oiba relation amadi understanding bu hengal hanana balambi da promote toba darkar ni haiki makhoina samaj gi miyoi pumbagi marakta punsinba amata oiba ikai khumnaba amadi safety ga loinana santi gi wakhalonda Manipur bu balance oina multi ethnic society oina yokhatpa amadi promotion tongnana ba su demand tauki asumna Central Government na Kuki singi oiba tonganba administration natraga Union Territory piba oithokloi haina mayek sengna khan kraba matungda hauji amu Kuki-Zo singna referendum taugani haina langli adubu cheirak asida makhoi masengi marakta khatnaba amadi funa cheinaba kanna touri masina siba faoba yaori Fibham Masida makhoigi separate administration gidamak taugani haina langliba referendum asi kadai faoba oithokadouri Houjik oiriba makhoigi mot manadabagi matou asi uraga referendum di lairadana makhoi masengi supremacy gi lan asina separate administration gi demand asi mami samkhibasu yai video sidang asi gi dimatang asoi faobadang thagasari